ꯍꯧꯖꯤꯛ ꯊꯝꯅꯦꯜꯁꯤ ꯎꯕ ꯃꯇꯝꯗ 23 lakhs ꯁꯦ ꯀꯃꯥꯏꯅ ꯇꯧꯔ ꯇꯥꯜꯂꯤꯅꯣ ꯗꯦꯅꯤꯜꯅ ꯊꯥ 34ꯗ ꯍꯥꯏꯕ ꯄꯣꯠꯁꯦ ꯁꯤꯒꯤ ꯋꯥꯍꯪꯁꯤꯅꯦ ꯃꯌꯥꯝꯒꯤ ꯀꯣꯛꯇ ꯍꯧꯖꯤꯛ ꯂꯩꯔꯝꯗꯣꯏ ꯃꯌꯥꯝꯁꯤꯡꯁꯦ ꯀꯩꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯁꯤꯁꯤꯅꯦ ꯃꯌꯥꯝꯅ ꯍꯧꯖꯤꯛ ꯄꯥꯝꯃꯤꯁꯤ ꯌꯥꯝ ꯊꯨꯅ ꯄꯩꯁꯥ ꯇꯥꯟꯕ ꯑꯗꯒꯤ ꯌꯥꯝ ꯊꯨꯅ ꯆꯪꯁꯤꯜꯂꯛꯄ ꯑꯗꯒꯤꯗꯤ ꯌꯥꯝ ꯊꯨꯅ ꯔꯤꯆ ꯑꯣꯏꯔꯛꯄꯗꯒꯤ ꯌꯥꯝ ꯊꯨꯅ ꯑꯄꯥꯝ ꯑꯄꯥꯝꯕ ꯒꯥꯔꯤ ꯊꯧꯔꯛꯄꯗ ꯌꯥꯝ ꯊꯨꯅ ꯅꯨꯡꯉꯥꯏ ꯄꯨꯟꯁꯤ ꯍꯤꯡꯉꯛꯄꯁꯤꯅ ꯃꯌꯥꯝ ꯂꯣꯏ ꯄꯥꯝꯃꯤ ꯃꯌꯥꯝꯁꯤꯡꯁꯦ ꯑꯗꯨꯅ ꯊꯝꯅꯦꯜꯁꯤ ꯎꯕ ꯃꯇꯝꯗ ꯏꯁꯥꯗ ꯐꯥꯎꯔꯝꯒꯅꯤ ꯁꯤꯒꯤ ꯄꯣꯠꯁꯦ ꯀꯃꯥꯏꯅ ꯇꯧꯅ ꯃꯥꯅ 14 monthsꯇ ꯀꯃꯥꯏꯅ ꯇꯥꯜꯂꯛꯏꯅꯣ ꯁꯤꯒꯤ ꯄꯣꯠꯁꯤꯅꯦ ꯑꯩꯅ ꯍꯥꯏꯔꯛꯀꯗꯣꯏꯁꯦ 14 monthsꯁꯦ ꯁꯤꯒꯤ 14 monthsꯁꯤꯒꯤ ꯃꯃꯥꯡꯗ ꯗꯦꯕꯂꯞꯃꯦꯟ ꯀꯌꯥ ꯑꯃꯅꯦ ꯆꯪꯈ꯭ꯔꯤ ꯃꯌꯥꯝꯁꯤꯡꯁꯦꯀꯣ ꯍꯧꯖꯤꯛꯁꯨ ꯏꯆ ꯑꯦꯟ ꯑꯦꯚ꯭ꯔꯤ ꯗꯦ ꯑꯩꯅ ꯇꯧꯔꯤꯁꯦ ꯗꯦꯕꯂꯞꯃꯦꯟ ꯉꯥꯛꯇꯅꯦꯕ ꯑꯩꯅ ꯇꯧꯔꯤ ꯃꯌꯥꯝꯁꯤꯡꯁꯦ 14 monthsꯒꯤ 14 monthsꯁꯦ ꯌꯧꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯑꯩꯅ ꯗꯦꯕꯂꯞꯃꯦꯟ ꯇꯧꯈꯤ ꯃꯌꯥꯝꯁꯤꯡꯗꯨꯗꯤ ꯃꯌꯥꯝꯅ ꯑꯗꯨꯒꯤ ꯄꯣꯠꯇꯣ ꯑꯝꯇ ꯈꯪꯅꯤꯡꯉꯣꯏꯕ ꯁꯤꯗꯅꯦꯕ ꯁꯣꯏꯔꯤ ꯃꯌꯥꯝꯁꯤꯡꯁꯦ ꯁꯤꯗꯅꯦꯕ ꯑꯩꯈꯣꯏꯅ ꯁꯣꯏꯗꯣꯏ ꯃꯌꯥꯝꯁꯤꯡꯁꯦ ꯑꯩꯈꯣꯏꯅ ꯀ꯭ꯋꯤꯛ ꯃꯅꯤ ꯄꯥꯝꯕ ꯌꯥꯝ ꯊꯨꯅ ꯔꯤꯆ ꯑꯣꯏꯅꯤꯡꯕ ꯌꯥꯝ ꯊꯨꯅ ꯆꯪꯅꯤꯡꯕ ꯄꯣꯠꯁꯦ ꯁꯤꯗꯅꯦꯕ ꯁꯣꯏꯔꯤ ꯃꯌꯥꯝꯁꯤꯡꯁꯦ ꯑꯗꯨꯅ ꯈ꯭ꯋꯥꯏ ꯐꯥꯔꯁ ꯑꯁꯤꯗꯤ ꯖꯁ ꯄꯥꯔꯠ ꯋꯥꯟꯅꯤ ꯑꯩꯈꯣꯏꯅ ꯁꯦꯝꯃꯛꯏꯁꯦ ꯄꯥꯔꯠ ꯋꯥꯟꯅꯤ ꯀꯩꯒꯤꯅꯣꯗ ꯑꯃꯨꯛꯇ ꯁꯦꯝꯕꯗ ꯂꯣꯏꯕ ꯅꯥꯏꯔꯣꯏꯗꯕꯅꯤ ꯃꯊꯪ ꯑꯩ ꯄꯥꯔꯠ ꯁꯦꯝꯃꯛꯀꯦ ꯀꯃꯥꯏꯅ ꯇꯧꯔ ꯇꯥꯜꯂꯛꯀꯅꯤ ꯀꯃꯥꯏꯅ ꯇꯧꯔꯛꯀꯅꯤ ꯀꯃꯥꯏꯅ ꯁꯦꯝꯃꯛꯀꯅꯤ ꯍꯥꯏꯕ ꯄꯣꯠ ꯃꯌꯥꯝꯁꯤꯡꯁꯦ ꯍꯥꯏꯔꯛꯀꯦꯕ ꯕꯠ ꯄꯥꯔꯠ ꯋꯥꯟꯗꯗꯤ ꯈ꯭ꯋꯥꯏ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯕ ꯄꯣꯠꯁꯦ ꯑꯩꯅ ꯈꯪꯉꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯒꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯀꯤ ꯃꯇꯨꯡ ꯏꯟꯅ ꯀꯩꯗꯧꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯃꯦꯟꯇꯦꯜ ꯗꯦꯕꯂꯞꯃꯦꯟꯁꯦ ꯌꯥꯝ ꯗꯔꯀꯥꯔ ꯇꯥꯏ ꯁꯤ ꯄꯣꯠꯁꯦ ꯒ꯭ꯔꯣ ꯇꯧꯗ ꯇꯥꯔꯗꯤ ꯃꯦꯟꯇꯦꯜꯂꯤ ꯑꯩꯈꯣꯏ ꯒ꯭ꯔꯣ ꯇꯧꯗ ꯇꯥꯔꯗꯤ ꯎꯒꯗꯧꯔꯤꯕ ꯑꯣꯄꯣꯔꯆꯨꯅꯤꯇꯤ ꯃꯌꯥꯝꯁꯤꯡꯁꯦ ꯑꯩꯈꯣꯏ ꯎꯕ ꯉꯝꯃꯣꯏ ꯃꯤꯠ ꯇꯥꯡꯕꯒ ꯆꯞ ꯃꯥꯟꯅꯅꯤꯕ ꯑꯗꯨꯅ ꯍꯧꯖꯤꯛ ꯑꯣꯏꯔꯤ ꯃꯌꯥꯝꯁꯤꯡꯁꯦ ꯀꯩꯒꯤꯅꯣ ꯑꯩꯅ ꯍꯧꯖꯤꯛ ꯍꯪꯉꯤꯗꯣ 23 lakhsꯁꯦ 14 monthsꯇ ꯀꯃꯥꯏꯅ ꯇꯥꯜꯂꯤꯅꯣ ꯍꯥꯏꯕ ꯄꯣꯠꯁꯤꯗ ꯍꯪꯉꯤ ꯄꯣꯠꯁꯦ ꯀꯩꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯉꯁꯥꯏꯒꯤ ꯃꯤꯠꯇꯣ ꯕ꯭ꯂꯥꯏꯟ ꯑꯣꯏꯔꯕꯅꯤꯅ ꯉꯁꯥꯏ ꯎꯕ ꯉꯝꯗ꯭ꯔꯕꯅꯤꯅ ꯃꯦꯟꯇꯦꯜꯂꯤ ꯑꯩꯈꯣꯏ ꯒ꯭ꯔꯣ ꯇꯧꯗ꯭ꯔꯕꯅꯤꯅ ꯑꯅꯧꯕ ꯑꯥꯏꯗꯤꯌꯥꯁꯤ ꯆꯪꯍꯟꯗ꯭ꯔꯕꯅꯤꯅ ꯑꯗꯒꯤ ꯂꯔꯟ ꯇꯧꯗ꯭ꯔꯕꯅꯤꯅ ꯑꯗꯒꯤꯗꯤ ꯊꯣꯡ ꯍꯥꯡꯗꯣꯛꯇ꯭ꯔꯕꯅꯤꯅ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏ ꯄꯣꯠꯁꯦ ꯎꯕ ꯃꯇꯝꯁꯤꯗ ꯁꯤꯒꯤ ꯄꯣꯠꯁꯦ ꯎꯕ ꯉꯝꯗ꯭ꯔꯦꯕ ꯁꯤꯒꯤ ꯄꯣꯠꯁꯤꯡꯁꯦ ꯑꯩꯈꯣꯏꯗ ꯌꯥꯝ ꯂꯨꯅ ꯊꯣꯛꯄ ꯄꯣꯠ ꯑꯃ ꯂꯥꯛꯑꯦꯕ ꯑꯗꯨꯅ ꯑꯩꯅ ꯍꯥꯏꯅꯤꯡꯉꯤ ꯄꯣꯠꯁꯦ ꯀꯩꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯅꯪꯒꯤ ꯃꯦꯟꯇꯦꯜ ꯒ꯭ꯔꯣꯠꯁꯦ ꯌꯥꯝ ꯗꯔꯀꯥꯔ ꯅꯪꯒꯤ ꯃꯥꯏꯟꯁꯦ ꯁꯤꯒꯤ ꯃꯥꯏꯟꯁꯦ ꯇ꯭ꯔꯥꯟꯁꯐꯣꯔꯃꯦꯁꯟꯁꯦ ꯌꯥꯝ ꯗꯔꯀꯥꯔ ꯇꯥꯏꯕ ꯁꯤ ꯇ꯭ꯔꯥꯟꯁꯐꯣꯔꯝ ꯇꯧꯕ ꯉꯝꯗꯕꯅꯦ ꯑꯗꯨꯗꯒꯤꯅꯦ ꯅꯪꯅ ꯉꯁꯤ ꯅꯪ ꯎꯕ ꯉꯝꯗ꯭ꯔꯤꯕ ꯇꯧꯕ ꯉꯝꯗ꯭ꯔꯤ ꯃꯌꯥꯝꯁꯤꯡꯁꯦ ꯃꯥꯏꯟ ꯇ꯭ꯔꯥꯟꯁꯐꯣꯔꯝ ꯇꯧꯗꯕꯒꯤꯅꯦꯕ ꯑꯗꯨꯅ ꯑꯩꯅ ꯇꯣꯏꯅ ꯍꯥꯏꯕꯗꯣꯀꯣ ꯍꯥꯏꯕꯗꯤ ꯅꯪꯒꯤ ꯗꯦꯕꯂꯞꯃꯦꯟꯁꯦ ꯌꯥꯝ ꯗꯔꯀꯥꯔ ꯇꯥꯏꯌꯦꯕ ꯅꯪꯒꯤ ꯗꯦꯕꯂꯞꯃꯦꯟꯁꯦ ꯅꯪꯅ ꯄꯥꯝꯃꯤ ꯄꯣꯠ ꯃꯌꯥꯝꯁꯦ ꯆꯪꯉꯛꯀꯦ ꯀꯩꯗꯧꯒꯦ ꯍꯥꯏ ꯇꯥꯔꯗꯤ ꯁꯤꯒꯤ ꯄꯣꯠ ꯃꯌꯥꯝꯁꯤꯡ ꯅꯪꯒꯤ ꯃꯥꯏꯟ ꯗꯦꯕꯂꯞꯃꯦꯟꯁꯦ ꯌꯥꯝ ꯗꯔꯀꯥꯔ ꯇꯥꯏꯌꯦꯕ ꯑꯩꯈꯣꯏꯅ ꯍꯥꯏꯕꯗꯣ ꯑꯦꯛꯖꯥꯝ ꯑꯃ ꯊꯥꯔꯝꯗꯥꯏꯗ ꯑꯩꯈꯣꯏꯅ ꯄ꯭ꯔꯤꯄꯦꯌꯔ ꯇꯧꯔꯤ ꯃꯌꯥꯝꯁꯤꯡꯁꯦ ꯑꯦꯛꯖꯥꯝꯗꯤ ꯅꯣꯡꯃ ꯅꯨꯃꯤꯠ ꯑꯃꯈꯛꯇ ꯅꯨꯃꯤꯠ ꯃꯔꯤꯅꯤ ꯈꯛꯇꯅꯦꯕ ꯕꯠ ꯑꯗꯨ ꯃꯃꯥꯡꯗ ꯆꯍꯤ ꯑꯃ ꯇꯝꯃꯛꯏꯕ ꯆꯍꯤ ꯑꯃ ꯑꯩꯈꯣꯏꯅ ꯄ꯭ꯔꯤꯄꯦꯌꯔ ꯇꯧꯔꯛꯏꯕ ꯃꯌꯥꯝꯁꯤꯡꯁꯦ ꯀꯩꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯑꯗꯨ ꯑꯦꯛꯖꯥꯝꯗꯣ ꯊꯥꯕꯒꯤꯗꯃꯛꯇꯅꯦꯕ ꯁꯦꯝ ꯊꯤꯡ ꯕꯤꯖꯤꯅꯦꯁꯇꯨ ꯁꯦꯝ ꯊꯤꯡ ꯃꯅꯤ ꯃꯦꯀꯤꯡꯗꯁꯨ ꯁꯤꯒꯤ ꯄꯣꯠꯁꯤꯅꯦꯕ ꯑꯩꯈꯣꯏꯅ ꯁ꯭ꯀꯤꯜꯁ ꯌꯥꯎꯗ ꯇꯥꯔꯗꯤ ꯑꯩꯈꯣꯏꯒꯤ ꯃꯦꯟꯇꯦꯜꯂꯤ ꯒ꯭ꯔꯣ ꯇꯧꯗ ꯇꯥꯔꯗꯤ ꯑꯩꯈꯣꯏꯅ ꯇꯝꯗ ꯇꯥꯔꯗꯤ ꯇꯧꯒꯗꯧꯔꯤꯕ ꯄꯣꯠ ꯃꯌꯥꯝꯁꯤꯡꯁꯦ ꯈꯪꯗ ꯇꯥꯔꯗꯤ ꯀꯃꯥꯏꯅ ꯀꯔꯤ ꯁ꯭ꯇꯦꯞ ꯂꯧꯒꯅꯤ ꯀꯃꯥꯏꯅ ꯀꯔꯤ ꯄꯣꯠꯇ ꯃꯤꯉꯣꯟꯗ ꯀꯔꯤ ꯀꯥꯟꯅꯕ ꯄꯤꯒꯅꯤ ꯍꯥꯏꯕ ꯄꯣꯠꯁꯦ ꯈꯪꯗ ꯇꯥꯔꯗꯤ ꯅꯪ ꯀꯃꯥꯏꯅ ꯒ꯭ꯔꯣ ꯇꯧꯗꯣꯏꯅꯣ ꯁꯦꯝ ꯊꯤꯡ ꯑꯩꯅ ꯍꯧꯔꯛꯄ ꯃꯇꯝꯗ ꯑꯩꯅ ꯁꯄꯣꯁ ꯑꯩꯅ ꯗꯤꯖꯤꯇꯦꯜ ꯃꯥꯔꯀꯦꯇꯤꯡ ꯑꯦꯖꯦꯟꯁꯤ ꯑꯃ ꯍꯧꯗꯣꯛꯑꯦ ꯍꯥꯏꯔꯁꯦ ꯑꯩꯒꯤ ꯆꯂꯥꯏꯔꯤꯕ ꯗꯤꯖꯤꯇꯦꯜ ꯃꯥꯔꯀꯦꯇꯤꯡ ꯑꯦꯖꯦꯟꯁꯤꯁꯦ ꯍꯧꯗꯣꯔꯛꯑꯦ ꯍꯧꯗꯣꯛꯄ ꯄꯣꯠꯁꯤꯗ ꯑꯣꯔ ꯑꯩꯅ ꯀ꯭ꯂꯣꯇꯤꯡ ꯕ꯭ꯔꯦꯟ ꯈ꯭ꯋꯥꯏ ꯐꯥꯔꯁ ꯑꯩꯅ ꯀ꯭ꯂꯣꯇꯤꯡ ꯕ꯭ꯔꯦꯟꯗ ꯍꯧꯗꯣꯛꯈꯤꯕ ꯃꯇꯝꯁꯤꯗ ꯀ꯭ꯂꯣꯇꯤꯡ ꯕ꯭ꯔꯦꯟ ꯍꯧꯗꯣꯛꯄ ꯃꯇꯝꯗ ꯀꯃꯥꯏꯅ ꯀꯔꯤ ꯄꯣꯠꯁꯦ ꯀꯩ ꯗꯤꯖꯥꯏꯟ ꯇꯧꯅꯤ ꯀꯃꯥꯏꯅ ꯁꯤꯒꯤ ꯋꯦꯕꯁꯥꯏꯠꯁꯦ ꯀꯃꯥꯏꯅ ꯗꯤꯖꯥꯏꯟ ꯇꯧꯅꯤ ꯀꯃꯥꯏꯅ ꯁꯤꯒꯤ ꯁ꯭ꯇꯣꯔꯁꯦ ꯀꯃꯥꯏꯅ ꯁꯦꯝꯅꯤ ꯀꯃꯥꯏꯅ ꯁꯤꯒꯤ ꯃꯥꯔꯀꯦꯇꯤꯡ ꯀꯃꯥꯏꯅ ꯇꯧꯅꯤ ꯀꯃꯥꯏꯅ ꯁꯤꯒꯤ ꯄꯣꯠꯁꯦ ꯗꯦꯂꯤꯚꯔꯤ ꯇꯧꯍꯟꯒꯅꯤ ꯀꯃꯥꯏꯅ ꯁꯤꯒꯤ ꯄꯣꯠꯁꯦ ꯔꯤꯇꯔꯟ ꯂꯥꯛꯀꯥꯟꯗ ꯀꯃꯥꯏꯅ ꯍꯦꯟꯗꯜ ꯇꯧꯒꯅꯤ ꯑꯗꯩ ꯀꯃꯥꯏꯅ ꯁꯤꯒꯤ ꯄꯣꯠꯁꯦ ꯄꯩꯁꯥꯁꯦ ꯂꯥꯛꯑꯀꯥꯟꯗ ꯀꯃꯥꯏꯅ ꯔꯤꯏꯟꯚꯦꯁꯠ ꯇꯧꯒꯅꯤ ꯍꯥꯏꯕ ꯄꯣꯠꯁꯦ ꯀꯩꯅꯣ ꯁꯤ ꯄꯣꯠꯁꯦ ꯑꯩꯅ ꯂꯔꯟ ꯇꯧꯔꯀꯥꯟꯗꯅꯦꯕ ꯁꯤꯒꯤ ꯄꯣꯠ ꯃꯌꯥꯝꯁꯦ ꯑꯩꯅ ꯂꯔꯟ ꯇꯧꯕ ꯇꯥꯔꯗꯤ ꯑꯩ ꯂꯣꯏ ꯍꯩꯔꯦꯅ ꯆꯪꯉꯒ ꯁꯤ ꯇꯧꯔꯒ ꯐꯝ ꯂꯩꯔꯝ ꯇꯥꯔꯗꯤ ꯑꯩ ꯒ꯭ꯔꯣ ꯇꯧꯕꯁꯨ ꯉꯝꯃꯣꯏ ꯂꯔꯅꯤꯡꯁꯦ ꯑꯩꯒꯤ ꯈ꯭ꯋꯥꯏ ꯐꯔꯁ ꯄ꯭ꯔꯥꯏꯌꯣꯔꯤꯇꯤꯗ ꯊꯝꯃꯦꯕ ꯑꯇꯣꯞꯄꯗꯤ ꯑꯩ ꯀꯣꯟꯅꯩ ꯋꯥꯔꯤꯅꯦ ꯂꯔꯟꯁꯦ ꯈ꯭ꯋꯥꯏ ꯐꯔꯁ ꯑꯩ ꯂꯔꯟ ꯇꯧꯗꯕ ꯌꯥꯗꯦꯕ ꯀꯩꯅꯣ ꯍꯧꯖꯤꯛ ꯂꯩꯍꯧꯔꯤ ꯄꯣꯠ ꯁꯄꯣꯁ ꯑꯩꯅ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯅ ꯗꯤꯖꯤꯇꯦꯜ ꯃꯥꯔꯀꯦꯇꯤꯡ ꯑꯦꯖꯦꯟꯁꯤ ꯇꯧꯔꯛꯄ ꯃꯇꯝꯗ ꯈ꯭ꯋꯥꯏ ꯐꯔꯁꯇ ꯏꯟꯀꯝ ꯖꯦꯅꯔꯦꯠ ꯇꯧꯕ ꯉꯝꯗꯕ ꯃꯇꯝꯗ ꯑꯩꯅ ꯀꯃꯥꯏꯅ ꯏꯟꯀꯝꯁꯦ ꯖꯦꯅꯔꯦꯠ ꯇꯧꯒꯗꯒꯦ ꯍꯥꯏꯕꯁꯦ ꯂꯔꯟ ꯇꯧꯔ ꯊꯤꯔꯛꯑꯦꯕ ꯑꯍꯥꯟꯕꯗ ꯑꯃ ꯋꯔꯛ ꯇꯧꯗ꯭ꯔꯦ ꯍꯥꯏꯕ ꯃꯇꯝꯗ ꯑꯩ ꯂꯔꯟ ꯇꯧꯔꯛꯑꯦ ꯑꯩꯒꯤ ꯃꯥꯏꯟꯁꯦ ꯗꯦꯕꯂꯞ ꯇꯧꯅꯕ ꯍꯣꯠꯅꯍꯜꯂꯦꯕ ꯀꯔꯤꯅꯣ ꯁꯤꯒꯤ ꯄꯣꯠꯁꯦ ꯀꯥꯏꯗꯅꯣ ꯁꯤꯒꯤ ꯑꯍꯣꯕ ꯂꯩꯔꯤꯁꯦ ꯀꯥꯏꯗꯅꯣ ꯑꯩꯅ ꯁꯣꯏꯔꯤ ꯄꯣꯠ ꯃꯌꯥꯝꯁꯤꯡꯁꯦ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯒꯤ ꯃꯦꯟꯇꯦꯜꯂꯤ ꯒ꯭ꯔꯣ ꯇꯧꯅꯕ ꯍꯣꯠꯅꯔꯦꯕ ꯑꯩꯒꯤ ꯄꯔꯁꯣꯅꯦꯂꯤꯇꯤ ꯗꯦꯕꯂꯞꯃꯦꯟ ꯗꯔꯀꯥꯔ ꯂꯩꯔꯦꯕ ꯀꯩꯒꯤꯅꯣꯗ ꯑꯩ ꯀꯝꯃ꯭ꯌꯨꯅꯤꯀꯦꯁꯟ ꯁ꯭ꯀꯤꯜ ꯗꯦꯕꯂꯞ ꯇꯧꯔꯛꯇꯕ ꯌꯥꯗꯦ ꯑꯗꯒꯤꯗꯤ ꯀꯣꯟꯐꯤꯗꯦꯟꯁ ꯂꯦꯚꯦꯜ ꯋꯥꯡꯉꯛꯇꯕ ꯌꯥꯗꯦ ꯀꯁꯇꯃꯔꯒ ꯗꯤꯜ ꯇꯧꯗꯕ ꯌꯥꯗꯦ ꯑꯗꯒꯤ ꯁꯣꯂꯨꯁꯟꯁꯦ ꯀꯥꯏꯗ ꯂꯩꯔꯤꯅꯣ ꯀꯃꯥꯏꯅ ꯃꯌꯥꯝꯗꯒꯤ ꯑꯩ ꯇꯣꯉꯥꯟꯅ ꯁꯣꯂꯨꯁꯟ ꯄ꯭ꯔꯣꯚꯥꯏꯗ ꯇꯧꯒꯅꯤ ꯃꯌꯥꯝꯗꯒꯤ ꯀꯃꯥꯏꯅ ꯁ꯭ꯇꯦꯟ ꯑꯥꯎꯠ ꯑꯣꯏꯒꯅꯤ ꯍꯥꯏꯕ ꯄꯣꯠ ꯃꯌꯥꯝꯁꯤꯡꯁꯦ ꯀꯩꯗ ꯂꯥꯛꯀꯦ ꯍꯥꯏꯕ ꯃꯇꯝꯗ ꯃꯦꯟꯇꯦꯜ ꯒ꯭ꯔꯣꯠꯁꯦ ꯌꯥꯝ ꯗꯔꯀꯥꯔ ꯇꯥꯔꯦ ꯁꯤꯗ ꯌꯥꯝꯅ ꯗꯤꯄꯦꯟ ꯇꯧꯔꯦꯕ ꯁꯤꯁꯦ ꯒ꯭ꯔꯣ ꯇꯧꯕ ꯉꯝꯗ ꯇꯥꯔꯗꯤ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔ ꯃꯅꯨꯡꯗ ꯑꯗꯨꯝ ꯐꯨꯟꯖꯜꯂꯒ ꯃꯅꯤꯄꯨꯔꯒꯤ ꯋꯥꯈꯜꯁꯦ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯂꯝꯗꯝꯁꯤꯗ ꯇꯧꯔꯤꯕ ꯑꯩꯈꯣꯏ ꯂꯝꯗꯝꯁꯤꯗ ꯑꯃꯅ ꯑꯃ ꯆꯤꯡꯊꯕꯒꯤ ꯑꯃ ꯆꯥꯎꯈꯠꯂꯣꯟꯒꯤ ꯋꯥꯈꯜ ꯀꯌꯥ ꯂꯩꯅꯗꯕ ꯑꯃꯅ ꯑꯃꯕꯨ ꯅꯨꯡꯁꯤꯅꯗꯕ ꯁꯤꯒꯨꯝꯕ ꯄꯣꯠ ꯀꯜꯂꯛꯅꯕ ꯄꯣꯠꯁꯦ ꯇꯧ ꯂꯩ ꯇꯥꯔꯗꯤ ꯑꯩꯈꯣꯏꯅ ꯎꯒꯗꯧꯔꯤꯕ ꯚꯤꯖꯟ ꯃꯌꯥꯝꯁꯤꯡꯁꯦ ꯎꯕ ꯁꯨꯡꯉꯝ ꯉꯝꯃꯣꯏꯕ ꯑꯗꯨꯅ ꯀꯣꯛꯁꯦ ꯐꯖꯅ ꯅꯩꯈꯥꯏꯔꯒ ꯁꯤꯒꯤ ꯄꯣꯠꯁꯤꯗ ꯑꯐꯕ ꯍꯥꯞꯆꯤꯜꯂꯒ ꯗꯦꯕꯂꯞ ꯇꯧꯕꯁꯤ ꯌꯥꯝ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯕ ꯁꯤ ꯐꯔꯁ ꯄ꯭ꯔꯥꯏꯌꯣꯔꯤꯇꯤꯅꯦꯕ ꯉꯁꯥꯏꯒꯤ ꯑꯩꯅ ꯍꯥꯏꯈꯤꯕꯗꯣ ꯑꯩꯒꯤ ꯄ꯭ꯔꯥꯏꯁꯁꯦ ꯂꯨꯄꯥ ꯀꯌꯥ ꯊꯝꯃꯛꯀꯗꯒꯦ ꯄ꯭ꯔꯥꯏꯁꯁꯦ ꯃꯌꯥꯝꯅ ꯀꯩ ꯄ꯭ꯔꯥꯏꯁ ꯁꯦꯠ ꯑꯞ ꯇꯧꯔꯤꯒꯦ ꯑꯩꯒꯤ ꯄꯦꯃꯦꯟ ꯁꯤꯁꯇꯦꯝ ꯀꯃꯥꯏꯅ ꯂꯩꯔꯛꯀꯗꯒꯦ ꯄ꯭ꯔꯥꯏꯁꯁꯦ ꯀꯌꯥ ꯊꯝꯃꯗꯤ ꯀꯃꯥꯏꯅ ꯆꯥꯔꯖ ꯇꯧꯒꯗꯒꯦ ꯁꯦꯜꯁ ꯀꯃꯥꯏꯅ ꯀ꯭ꯂꯣꯖ ꯇꯧꯒꯗꯒꯦ ꯃꯥꯅ ꯁꯤꯗ ꯆꯦꯟꯈꯤ ꯇꯥꯔꯗꯤ ꯃꯥꯅ ꯁꯤꯗ ꯄꯥꯝꯕ ꯃꯌꯥꯝ ꯑꯇꯣꯞꯄ ꯃꯉꯣꯟꯗ ꯑꯣꯞꯁꯟ ꯀꯌꯥ ꯑꯃ ꯂꯩ ꯑꯩꯉꯣꯟꯗꯅ ꯍꯦꯟꯅ ꯀꯃꯥꯏꯅ ꯄꯥꯝꯍꯟꯒꯗꯒꯦ ꯑꯇꯣꯞꯄ ꯀꯃꯥꯏꯅ ꯒ꯭ꯔꯣ ꯇꯧꯍꯟꯒꯗꯒꯦ ꯍꯥꯏꯕ ꯃꯌꯥꯝꯁꯤꯡꯁꯦ ꯀꯩꯅꯣ ꯍꯥꯏꯕꯗ ꯑꯩꯒꯤ ꯃꯦꯟꯇꯦꯜ ꯒ꯭ꯔꯣꯠꯇꯨꯗꯩ ꯑꯦꯚ꯭ꯔꯤꯗꯦ ꯑꯩꯅ ꯀꯣꯛꯁꯤꯗ ꯑꯦꯅꯥꯂꯥꯏꯁ ꯇꯧꯔꯀꯥꯟꯗ ꯁꯤꯅ ꯐꯔꯅꯤ ꯁꯤꯅ ꯁꯨꯃꯥꯏꯅ ꯇꯧ ꯇꯥꯔꯗꯤ ꯌꯦꯡꯒꯦ ꯁꯤ ꯄꯣꯠꯁꯦ ꯇ꯭ꯔꯥꯏ ꯇꯧꯒꯦ ꯍꯥꯏꯕ ꯄꯣꯠꯁꯦ ꯑꯩꯉꯣꯟꯗ ꯈꯪꯉꯛꯀꯅꯤꯕ ꯗꯤꯁꯤꯄ꯭ꯂꯤꯟ ꯑꯃ ꯑꯩꯉꯣꯟꯗ ꯂꯩ ꯇꯥꯕꯅꯦ ꯗꯤꯁꯤꯄ꯭ꯂꯤꯟ ꯂꯩꯇꯅ ꯑꯩ ꯀꯃꯥꯏꯅ ꯒ꯭ꯔꯣ ꯇꯧꯗꯣꯏꯅꯣ ꯍꯥꯏꯕꯗꯤ ꯅꯪ ꯅꯁꯥꯗ ꯗꯤꯁꯤꯄ꯭ꯂꯤꯟ ꯃꯆꯥ ꯑꯃꯨꯛ ꯕꯤꯜ ꯇꯧꯕ ꯉꯝꯗ ꯇꯥꯔꯗꯤ ꯅꯪꯒꯤ ꯃꯦꯟꯇꯦꯜ ꯒ꯭ꯔꯣꯠ ꯗꯦꯞ ꯇꯧꯅꯕꯒꯤꯗꯃꯛꯇ ꯗꯤꯁꯤꯄ꯭ꯂꯤꯟ ꯃꯆꯥ ꯑꯃ ꯒ꯭ꯔꯣ ꯇꯧ ꯁꯦꯝꯕ ꯉꯝꯗ ꯇꯥꯔꯗꯤ ꯅꯪꯒꯤ ꯂꯥꯏꯐꯇ ꯅꯪ ꯀꯩ ꯑꯦꯛꯁꯄꯦꯛ ꯇꯧꯗꯣꯏꯅꯣ ꯋꯥꯠ ꯑꯥꯔ ꯌꯨ ꯑꯦꯛꯁꯄꯦꯛꯇꯤꯡ ꯀꯩꯅꯣ ꯅꯪ ꯑꯦꯛꯁꯄꯦꯛ ꯇꯧꯔꯤꯁꯦ ꯍꯥꯏꯕꯗꯤ ꯅꯪꯅ ꯀꯔꯤꯒꯨꯝꯕ ꯂꯔꯟ ꯇꯧꯅꯕꯒꯤꯗꯃꯛꯇ ꯀꯔꯤꯒꯨꯝꯕ ꯅꯁꯥꯕꯨ ꯒ꯭ꯔꯣ ꯇꯧꯅꯕꯒꯤꯗꯃꯛꯇ ꯑꯗꯨꯕꯨ ꯇꯧꯅꯤꯡꯗꯕꯗꯒꯤꯗꯤ ꯍꯣꯠꯅꯅꯤꯡꯗꯕ ꯅꯣꯡꯃ ꯇꯧꯔ ꯅꯣꯡꯃ ꯂꯦꯞꯄ ꯑꯅꯤ ꯇꯧꯔꯒ ꯅꯨꯃꯤꯠ ꯑꯅꯤ ꯇꯧꯔꯒ ꯑꯃꯨꯛ ꯄꯣꯊꯥꯕ ꯑꯗꯨ ꯄꯣꯠꯇꯨꯅ ꯀꯩ ꯒ꯭ꯔꯣ ꯇꯧꯗꯣꯔꯤꯒꯦ ꯁꯤꯅꯦꯕ ꯑꯩ ꯍꯥꯏꯁꯦ ꯀꯩꯅꯣ ꯅꯪ ꯑꯦꯛꯁꯄꯦꯛ ꯇꯧ ꯅꯁꯥꯗꯒꯤ ꯀꯔꯤ ꯑꯦꯛꯁꯄꯦꯛ ꯇꯧ ꯅꯁꯥꯅ ꯑꯝꯇ ꯍꯪꯕꯤꯌꯨ ꯑꯗꯨꯒꯤ ꯄꯣꯠ ꯃꯌꯥꯝꯁꯤꯡꯁꯦ ꯑꯗꯨꯅ ꯁꯤꯒꯨꯝꯕ ꯄꯣꯠ ꯃꯌꯥꯝꯁꯤꯡꯁꯦ ꯑꯩꯒꯤ ꯏꯁꯥꯒꯤ ꯄꯦꯠ ꯀꯝꯃ꯭ꯌꯨꯅꯤꯇꯤꯗ ꯑꯩꯒꯤ ꯍꯧꯖꯤꯛꯀꯤ ꯍꯥꯏ ꯑꯆꯤꯚꯔꯁ ꯌꯨꯅꯤꯚꯔꯁꯤꯇꯤ ꯍꯥꯏꯔꯤꯕ ꯄꯣꯠꯁꯤꯗ ꯑꯩꯅ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯁꯤꯗꯩꯁꯤꯗ ꯌꯥꯎꯔꯤꯕ ꯃꯦꯝꯕꯔꯁ ꯃꯌꯥꯝꯁꯤꯡꯁꯦ ꯑꯩꯈꯣꯏꯅ ꯇꯧꯔꯤꯁꯦ ꯑꯩꯈꯣꯏꯅ ꯑꯦꯚ꯭ꯔꯤꯗꯦ ꯃꯣꯔꯅꯤꯡꯗꯒꯤ ꯍꯧꯔꯒ ꯄꯨꯡ 9ꯗꯒꯤ ꯍꯧꯔꯒ ꯑꯩꯈꯣꯏ ꯃꯣꯔꯅꯤꯡ ꯑꯦꯆꯤꯚꯔꯁ ꯍꯥꯏꯅ ꯒ꯭ꯔꯨꯞ ꯑꯃ ꯂꯩ ꯁꯤꯒꯤ ꯑꯌꯨꯛꯁꯤꯗ ꯑꯩꯈꯣꯏꯒꯤ ꯑꯦꯚ꯭ꯔꯤꯗꯦ ꯀꯃꯥꯏꯅ ꯑꯩꯈꯣꯏ ꯄꯔꯁꯣꯅꯦꯂꯤꯇꯤ ꯀꯃꯥꯏꯅ ꯗꯦꯕꯂꯞ ꯇꯧꯒꯅꯤ ꯀꯃꯥꯏꯅ ꯑꯩꯈꯣꯏ ꯒ꯭ꯔꯣ ꯇꯧꯒꯅꯤ
कमाइन माइंडसेट से थुगाइगनी लिमिटेशन कमाइन थुगाइगनी दे होरगा कोर्सेस क्या मनुंग साइगी सेजन कमाइन बिल्ड तौर कमाइन पैसा तालकनी कमाइन कई तौरकनी सिगी पोसे कमाइन क्लाइंट हैंडल तौगनी कमाइन नंग मैम तोान स्टैंड आउट होरकनी चिंग मैम सिंह मीटअप तौरी मैम सिंह कई सिगी पोसे मसाबु मसाना मसाबु ग्रो तौरने आई साजु ग्रो तौर मैम लोई ग्रो तौर लाइक माइंडेड मैम पुलगा ग्रो तौमीनब अनौब कम्युनिटी अनौब डेवलपमेंट पुरक्नबैदमतने सिगी पोट मैम अदुना सिगी पोट मैम से कईनो हमदा सि तौरी मैम से मोइन हौजिक लई मैम से मोइ हौजिक अहाम लाक मतमदा मोइजु मोइगी माइंड से पूरा नेम का लोई लेरमी गातने माइंड से कोई कईनो तौदोइ मैम से अइंगोन अहाम लापदा अपॉर्चुनिटी खंगदब कईनो तौदुइसे कदाइदगी हौदोकुदे कमाइन तौदुइनो करी मफम दे चंगदुइनो करम स्किल्स डेवलप तौदुनो फगदगे अदे कमाइन क्लाइंट कमाइन वइ सानदुइनो करी मेसेज थादुइनो करी करम कमाइन मार्केटिंग कमाइन तौदुइनो कमाइन करी सेमनो सिस्टम कमाइन सेंदुइनो से केम खंगम बनते बट सि मैम से तम एवरीडे एजुकेट तौनरकान एवरीडे अमन अमम मतेंग पांगनरकान लर्न कोर्स क्या थादरकान लाइफ क्लास क्या तौरकान मोइ माइंड डेवलपमेंट हम लाइने सो आई स्टूडेंट हंगीब नंग हाल लेरमी मफमदगी नंग हौजिक लेय मफमसे कमाइन लेगे याम खेतनरे है मा है याम थीना आई सुमाइन लेरम पोचे सुमाइन लेय है एवरी मैम याव मैम से माइंड बल्ब अमम लोई थोलैने सिगी पोचे कईगिनो हमदा सी ग्रो तौदब सुयादे अखोइना मेंटली ग्रो तौद्रगदी अखोइगी पोट मैम सिंग अखोइगी अदुम मनिंग हल लेनी मेंटल ग्रो से हम दरकार आइगी एक्सपीरियंस ने मैं हाइजे हौजिक सु आइगी बिजनेस हम डेवलप तौरनब होनरप मतमदा हौजिक संगसलक मतमदा अइंगोंदा एवरीडे आइगी मेंटली आइगी लर्न तौदब यादे आइगी मेंटली ग्रो तौदब यादे कईगिनो हमदा अइंगोंदा आइगी कंप्यूटर ने कदौग्रे अदे मी तोबना कमाई तौरी कदौरी है पोस आई लोई लर्न तौर मतुंदा मोइगा कंप्यूट तौब नतब इसादा इन हाइजे ओ आइगी सुमाइना सेट तौदब यादे सुमाइना ग्रोथ प्रोग्राम तौदब यादे सुमाइन तौदब यादे हाइ पोस आई तौदब यादे सिगी पोट मैम सिंग सेम थिंग सी मर्क्स अखोइ कम्युनिटी मनुंग बिजनेस ओनर क्या मैम सिगी पोट मैम सिंग लोई शेयर कईगिनो हमदा सी ग्रो तौदब यादे अखोइ मैम ग्रो तौदब यादे सिगी माइंड चलक तादे अखोइ कमाइना अखोइना सिदगी अखोइना कमाइना सिगी ट्रांसफॉर्म तौदुइनो सेम थिंग अमता हंबियो इसानि सादसु हंबियो हौजिक लैरी पोट मैम सिंग से तौनिंग पैसा तानिंग कोक याम लोई चलमगनी आई सुमाइन तानिंग आई सुमाइन सेमनिंग हाबदे लेरंगनी अदुबु सुम खलमगनी काइदगी हौदुइनो कमाइना कइदौदुइनो हाइ पोसिदा पल्लगा दुम लेरंगनी अकीबा मन लेरंगनी कइगिनो नंग सिगी पोसिना नसागी नंगी मेंटल ग्रोथ से लेत्रबनिना नंगोंदा सिगी पोसिना नंगोंदा होल्ड बैक तौर थमे अकीबा लेहलिने नंगोंदा सो सिगी पोस अइना हाइदिंग से लर्निंग से नंगी फर्स्ट प्रायोरिटी थमगदबने लर्निंग प्रिपेयर तौदबना सा साबु प्रिपेयर तौदबने नंगी मेंटली नंग से पूरा स्टेबल ओहेलकदबने हाबदे आई कमाइन ग्रो तौदगे कमाइन मीगा डील तौदा अकीबा लेरी पोसे थुगाइरकदबने अदुना सिगी बिजनेस सुमाइन बिल्ड तौग सुमाइन लाक मतंग अखोइगी ट्रांसफॉर्मेशन की मतुंग इना लाकनी सेम थिंग अइना तौरप मतमदा एवरीथिंग आई लोइ खंग पोलपनते बट एवरीडे आई लर्न तौदब यादे एवरीडे आई ग्रो तौदब यादे एवरीडे आई न्यू वे अइना सी मफम जे खंगद्र आई डेवलप तौदब यादे मतंग चंगैने स्किल्स तगी होना प्राइसिंग सेटअप तगी होना बिजनेस प्लानिंग तगी होना टीम लोइनबदगी होना क्लाइंट डील क्लोज तौबदगी होना अदगी मिगोंदा पेमेंट तौरपदगी पेमेंट थिरक तमदम कमाइन पेमेंट तौहलकनी अदगी कमाइन बिजनेस बिल्ड तौरम कर मफम द इन्वेस्ट तौगनी री इन्वेस्ट तौरम कर मफम द इनकम स्ट्रीम कमाइन सेमकनी हाइ पोट मैम सिंग कईगुंबा अइना आई मेंटल से आई माइंड से कईगुंबा न्यू वे सिंग अइना हपचलम द तारदी आई माइंड सिगुम पोसे उरोय आई मिताम चाप माना दुम लेरमगनी अदुना सिगी पोस अइना हाइटुसे 23 लाख ताम से 14 मंथ्स ता अइना होजिकी लाखपा मतम अइना हाइकदुइसे अइना रूट से खंगी मतमदनी अइना सोर्स से खंगपा मतमदनी अइना आइगी वे ऑफ आइगी एक्सपीरियंस की मतुंग अइना हाइकदुइसे सिगी पोसे लाई है जो हाइरो लुई याम लुई है जो हाइरो कईगिनो हम सिगी पोसदी इसाना डेवलप तौरकान इसाना मफम द योरकान खानकनी अदुबु अदुगी ममांग द स्ट्रगल थेनागिबा फेस क्या अवाबा क्या दुदी अदुगी पोतु नंग अदुगी पोतु नंग तसिन हाइ अदु पोतु नंग लहन बिने अदु पोत मैम सिंग थेंगरम द तारदे इंग सिपसा तानगे खल्ली मैम सिंग तान बंगम मोय होजिक थाम द अइना ममांग द 16000 खक ताला लेरम बाई 9 to 5 जॉब तौर 3-4 years ममांग द अइना 9 to 5 जॉब त 16000 ताला को वाना EMI थिंगम द लेरम मैम सिंग होजिक अइना होजिक पी अब द अइगी खुद त ला अमन द थाम द 2 lakhs or 1.5 तक और 2 lakhs खुद चंग बिजनेस की थ्रू दगी पी अबदनी कोइन हाइ प्रोग्राम सी मैम सिंग कई सी मैम सिंग अइना अदु ममांग द पैसा खतंग उरम तारदी पैसा खतंग उरग स्किल्स डेवलप तौरम द मादु सुमाइन तौने चोंजलम तारदी पैसा तान बंगम मोय अदुना सिजे जो हाइकनी ब्रो नंग तालई पोतु की लंबी दो तालु हाइकनी लंबी दो नहीं तालई से लंबी दो आई पार्ट मतंग मतंग सेमकनी बा सिदे सिने एक्सप्लेन तौइसे नोई के कोक तु चंग न बने सी कोक के चंग द तारनी पैसा तान सुंगम मोय कई नो नमदा मयाम न हाइबा स्किल्स हम अइना जो हाइ इसाम जो स्किल्स हम डेवलप तौर सुमाइन तौर सी तौर पैसा तालु हाइ आई गारंटी पी आई नो द मिड उशलगा हाइगे नंग स्किल्स डेवलप तौर नंग हाइरे एवरीडे नंग लैपटॉप से स्किल्स डेवलप तौदना दगी तौदना मैम तौई पोसे तौदना फोटो नमना थागतना नंगी प्रोफाइल ऑप्टिमाइज तौर थागत लेबा बट अइना हाइनिंग पॉइंट अदु मतम दुदा नंग कमाइन नंगी प्राइसिंग कमाइन सेटअप तौर कदगी नंग मीगा कमाइन वाइ सनागदगी नंग क्लाइंट कमाइन डील तौगदगी कमाइन क्लोज तौगदगी कमाइन पैसा चार्ज तौगदगी हाइ प्रोजेक्ट खंगदना नंग कमाइन ग्रो तौदुनो
grow tawsu nong apan ba adum laini khongka khuding pan badum laini khongka khuding pan badum laini but palli je faine palli je nang tamda aduga palli je nang tamda tari nang grow tawsu ngamoi sima khangjen grow tawdam aduna si mayam sing je kai dagi lake han tamda koi mentally grow tawbam darka tai mentally grow tawsam important way phadi men koina aduna nei toina hajo ne chari ba chinjak adagi di si mayam sing koi reflection hai mayam sing koina fatta mayam sing chinjak chaba fatta mayam sing loina tari sigi portion ke koi mind je dum dull o hilak tamne mind dull o tamda koi je tong procrastination ho procrastination de kai de ho procrastination have a pot hangmo da kumbang am da myoy kya procrastination de nangi mind gi horok pane sigi source mind de nangi mind gi laziness nangi mind gi pok thorok pane aduna sigi mind si je fazana fit to bibam darka tai ba sigi mind je pura sharpen o hen bam darka tai mind je sharp oi tardi uri ba vision ju pura sharp ba vision ur kani yeng bang am kani ba palli ma fam je kai don adugi solution thike adu fam je kai jan karam ba aina service business am hodu hai digital marketing service business am hodu hai or in digital business am hodu hai sales wale ka minus sales henga anga dagi hai solution am lakani thinking jine nangi mind jine positive or kari thinking change to kani ba aduga ai khoi ga mi ama khena do je thinking da khena ka do ne thinking jine nang je expand to hondu ne thinking jine expand to lo nangi positive thinking je la kana nang nang physically fit or nang expand to ka do ne ba nangi thinking jine khan ba phong ngam da nang ka mai expand to do ne khan ba phong ngam da na o khan ba khan da na kai do do ne bu khang da na de kari step lo do ne bu khang da na nang ka mai expand to do ne step by po nang loi khang bai dar ka ta de decision de na hoji adu step by po nang loi ma khang bai dar ka ta de decision di lo do ne decision di lo matamda nangonda adugi capacity ya adugi capacity se kam ga nang mind je strong way la kana nang mind je develop to kana ne sidai se nya high po je mind je develop to wem da ka tai se jong khalang ni kainu mind high po je business to matamda anything to matamda nang mind gi loi ho ko do nang mind na nang kaino da body the signal play kana action lo ko do ne procrastination ga to wi mem se mind je develop to biu mind se afa pot hapchan biu aduga nang procrastination le pa kani aduga aina hayu se business to matamda aina khwai gi learn to ko se kaino ham tamda business or anything to matamda aini sa da challenge to bai aina kari gu ngasi suppose aina ngasi ai video sharing dre or ngasi je ai ngasi client the voice sharing dre or ngasi je ai kaino je wakhan je kan matamda ai sigi magi salai ga da po che ain to bi ga da po se to bi ba to ning dre hai laziness am lai sigi matam ji da hena double time triple time to shun bam darka tai si challenge ne kai gino antam da nang na positive or positive matam yam oi ba numin mangani da nang positive numit ani kha poini numit humni je nang negative ne or nang laziness na or procrastination na control to lai ni aduna numit humni je mangan gi ba je nang gi mangja bane 24 hour ka tane koi da lai man je adu sigi numit humni je hena challenge pi gi dam ne numit ani je yum to ni adu numit humni je kama handle to bu da gi hai tari hena to shun bam darka lai targa tai ba nang to shun ba do hena to shun to ning to shun ba do hai je nang video sharing de semjan ba adai ni wang ani dring angjan ba adai nang thabak to ning de to shun ba nang to bu da thabak se nang discipline am build to bom darka tai adu discipline do yogna quite first in how discipline am hana build to hai ne hani discipline build to challenge to na sada challenge to ai 6 months tai 1 year da ai shumai ai music lai ba zero da lai music kan kai lai te music build to do po skills develop to with arsu ai kamai na isha na sabu develop to kamai na is da chat ka dage kamai na transform to bu dage hai ba gi ease nang ina ko ta hapsan bi over adu challenge to be every day challenge to be every day ai challenge ni music business to da ai si client go wai chana to let me challenge it client go wai chana to ai chana ba ki challenge du nangi life ta adagi ai hojik pasha am like te hojik pasha am like ta so thokani adu nangi life ta challenge ai hojik tong nge to wi se adu life adu po ta challenge nang challenge to ni every day na sana sa challenge to ni ko habi you are challenging yourself habi ai grow to do be de ai hojik lai ba po se limitation tu ka ai na pam yam fam ji yo do be de habi ne adu nang ngasi hang bi wi sa na sa ai si hajaram ge ai na student to ina hang ba po ne nangi life ta laiba matam da or hojik si da quite important of a priority is quite important of what you have the hungry quite important of them but quite first important of quite mid ushala having a wakan kandana quite important of what you know palming go none palm go then can be adugi go to the hacker adu go to the focus to none palm pot adugi makata to the adugi kon lak mangata nangi stage distraction lak ba the mentally growth owning personality growth owning ba paisa later ba the akiba ma'am sing adu makata line adu stage the work to nangi go to yong na ba jamta sidai sida work to do ne same thing ain to ije adu ne ba aina business am develop to ko mata aina business build to ko mata paisa tan rikanda aina ngasi swai gi se kaino ngasi aina sigi service se close to hoda matam da kai no aina swai ai akiba ai communication skills to weak am mo adu tari si develop to roge adagi aina sai hai gi mong je swai gi bam adu tari next time da isu mai repeat to dana to roge adai ngasi advertise to mong je swai gi bi adai ina hosi client handle to mong je la lam bi ai approach si mi am sing every day I learn to roge si ma fam se work to kai gi no ai gi five first goal di ai si yo to bi ade have a goal clear oi grame adu
ꯌꯧꯅꯕꯒꯤꯗꯃꯛꯇ ꯑꯩ ꯁꯤ ꯃꯌꯥꯝꯁꯤꯡꯁꯤꯗ ꯃꯆꯥ ꯃꯌꯥꯝꯁꯤꯡꯁꯦ ꯑꯩ ꯋꯔꯛ ꯇꯧꯗꯕ ꯌꯥꯗꯦꯕ ꯑꯗꯨꯕꯨ ꯁꯤ ꯃꯌꯥꯝꯁꯤꯡꯁꯤꯅ ꯑꯩ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯌꯥꯗꯦ ꯑꯩꯒꯤ ꯒꯣꯜꯗꯤ ꯃꯐꯝꯗ ꯇꯣꯞ ꯂꯦꯚꯦꯜꯗꯨꯗ ꯌꯧꯕ ꯄꯣꯠꯇꯨꯅꯦꯕ ꯑꯗꯨꯒꯤ ꯄꯣꯠꯇꯣ ꯐꯖꯅ ꯀ꯭ꯂꯦꯔꯤꯇꯤ ꯂꯩꯕ ꯑꯃ ꯗꯔꯀꯥꯔ ꯇꯥꯏ ꯐꯖꯅ ꯀ꯭ꯂꯤꯌꯔ ꯑꯣꯏꯕ ꯑꯃ ꯗꯔꯀꯥꯔ ꯇꯥꯏ ꯑꯗꯨꯀꯥꯟꯗ ꯅꯪꯅ ꯚꯤꯖꯟꯗ ꯅꯪꯅ ꯄꯥꯝꯃꯤꯕ ꯕꯤꯖꯤꯅꯦꯁ ꯅꯪꯅ ꯇꯥꯅꯤꯡꯉꯤꯕ ꯄꯩꯁꯥ ꯅꯪ ꯇꯥꯟꯕ ꯉꯝꯃꯛꯇꯣꯏꯅꯦꯕ ꯑꯗꯨꯕꯨ ꯖꯁ ꯑꯩꯅ ꯕꯤꯖꯤꯅꯦꯁ ꯁꯤꯗꯩꯁꯤ 23 ꯂꯥꯛꯁ ꯇꯥꯜꯂꯦ 14 ꯃꯟꯁꯇ ꯍꯥꯏꯌꯦꯅ ꯑꯗꯒꯤ ꯑꯩꯅ ꯊꯥꯗ ꯄꯤꯛꯑꯕꯗ ꯁꯨꯃꯥꯏꯅ ꯁꯤ ꯂꯥꯛꯑꯦ ꯁꯤ ꯇꯧꯋꯦ ꯍꯥꯏꯅ ꯍꯥꯏꯕ ꯃꯇꯝꯗ ꯅꯪꯅ ꯑꯗꯨꯗ ꯆꯪꯉꯛꯑꯒ ꯑꯩꯉꯣꯟꯗ ꯍꯪꯉꯛꯇꯣꯏꯁꯦ ꯀꯃꯥꯏꯅ ꯇꯥꯜꯂꯤꯅꯣ ꯕ꯭ꯔꯣ ꯑꯩꯁꯨ ꯇꯥꯟꯒꯦ ꯍꯥꯏꯕꯗꯣ ꯑꯗꯨꯗꯤ ꯂꯥꯜꯂꯦꯕ ꯕꯠ ꯕ꯭ꯔꯣ ꯁꯨꯃꯥꯏꯅ ꯍꯪ ꯇꯥꯔꯦ ꯕ꯭ꯔꯣ ꯅꯪꯅ ꯒ꯭ꯔꯣ ꯇꯧꯔꯤꯁꯦ ꯀꯃꯥꯏꯅꯅꯣ ꯅꯪꯒꯤ ꯁ꯭ꯇ꯭ꯔꯒꯜꯁꯦ ꯀꯃꯥꯏꯅꯅꯣ ꯑꯩꯉꯣꯟꯗꯁꯨ ꯁꯤꯒꯤ ꯄꯣꯠꯁꯦ ꯁꯤꯒꯤ ꯄꯣꯠꯁꯤꯗꯒꯤ ꯅꯪꯅ ꯊꯦꯡꯅꯔꯛꯏ ꯃꯌꯥꯝꯁꯤꯡꯗꯣ ꯈꯤꯇꯪ ꯇꯦꯟꯁꯤꯜꯂꯒ ꯅꯪꯅ ꯊꯦꯡꯅꯔꯛꯏ ꯃꯌꯥꯝꯗꯣ ꯑꯩꯉꯣꯟꯗ ꯒꯥꯏꯗ ꯇꯧꯕꯤꯔꯒ ꯁꯨꯃꯥꯏꯅ ꯁꯤꯒꯤ ꯄꯣꯠꯁꯦ ꯊꯦꯡꯅꯗꯅꯕ ꯇꯧꯕ ꯍꯥꯏꯕ ꯇꯥꯔꯗꯤ ꯑꯗꯨꯒ ꯁꯤꯁꯦ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯑꯩꯅ ꯃꯐꯝ ꯀꯔꯝꯕ ꯃꯐꯝ ꯆꯠꯂꯒ ꯀꯃꯥꯏꯅ ꯒ꯭ꯔꯣ ꯇꯧꯃꯤꯟꯅꯁꯤꯒꯦ ꯍꯥꯏꯕ ꯑꯣꯏꯇꯥꯔꯗꯤ ꯗꯦꯠꯁ ꯑ ꯔꯥꯏꯠ ꯀ꯭ꯋꯦꯁꯟ ꯕꯠ ꯅꯪꯅ ꯕ꯭ꯔꯣ ꯅꯪ ꯇꯧꯔꯤ ꯄꯣꯠꯇꯨ ꯀꯩꯅꯣ ꯑꯩꯁꯨ ꯁꯦꯝ ꯊꯤꯡ ꯇꯧꯒꯦ ꯍꯥꯏꯕ ꯄꯣꯠꯇꯨ ꯅꯪꯅ ꯑꯩꯒꯤ ꯃꯔꯝꯗ ꯀꯩꯝ ꯅꯪꯅ ꯑꯩꯒꯤ ꯕꯤꯖꯤꯅꯦꯁꯀꯤ ꯃꯔꯝꯗ ꯀꯩꯝ ꯈꯪꯗꯕꯤꯗ ꯑꯩꯅ ꯇꯧꯔꯤ ꯄꯣꯠꯇꯨ ꯀꯩꯝ ꯈꯪꯗꯕꯤꯗ ꯍꯪꯉꯛꯄ ꯄꯣꯠꯇꯨ ꯑꯗꯨꯗꯤ ꯕ꯭ꯂꯥꯏꯟ ꯑꯣꯏꯕ ꯋꯥꯈꯜ ꯑꯃꯅꯦꯕ ꯑꯗꯨꯅ ꯅꯁꯥꯅ ꯅꯁꯥꯕꯨ ꯑꯗꯨꯒꯤ ꯃꯥꯏꯟꯗꯣ ꯃꯦꯟꯇꯦꯂꯤ ꯒ꯭ꯔꯣ ꯇꯧꯕ ꯑꯩꯅ ꯍꯥꯏꯁꯦ ꯃꯦꯟꯇꯦꯂꯤ ꯍꯥꯟꯅ ꯒ꯭ꯔꯣ ꯇꯧꯕ ꯑꯃ ꯗꯔꯀꯥꯔ ꯇꯥꯏ ꯅꯪꯅ ꯃꯦꯟꯇꯦꯂꯤ ꯒ꯭ꯔꯣ ꯇꯧꯔꯛꯑꯀꯥꯟꯗ ꯑꯦꯚ꯭ꯔꯤꯊꯤꯡꯁꯦ ꯂꯣꯏ ꯆꯦꯟꯖ ꯇꯧꯔꯛꯀꯅꯤꯕ ꯅꯪꯉꯣꯟꯗ ꯅꯪꯅ ꯌꯦꯡꯉꯤꯕ ꯃꯤꯠꯌꯦꯡ ꯅꯪꯅ ꯎꯔꯤꯕ ꯋꯥꯔꯜꯁꯦ ꯑꯣꯄꯣꯔꯆꯨꯅꯤꯇꯤꯒꯤ ꯇꯥꯏꯞꯇ ꯎꯔꯛꯀꯅꯤ ꯅꯪꯅ ꯎꯔꯛꯀꯗꯣꯏꯁꯦ ꯅꯪꯅ ꯎꯔꯤꯕ ꯅꯪꯅ ꯑꯦꯅꯤꯊꯤꯡ ꯕꯤꯖꯤꯅꯦꯁ ꯑꯃ ꯍꯧꯗꯣꯛꯄ ꯃꯇꯝꯗ ꯑꯣ ꯁꯤꯗꯩꯁꯨ ꯑꯣꯄꯣꯔꯆꯨꯅꯤꯇꯤ ꯄꯩꯒꯦ ꯂꯩ ꯁꯤ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯑꯗꯨꯅ ꯑꯩꯅ ꯉꯁꯤ ꯍꯥꯏꯅꯤꯡꯉꯤꯁꯦ ꯈ꯭ꯋꯥꯏ ꯐꯔꯁ ꯁ꯭ꯇꯦꯞꯇꯤ ꯄꯩꯁꯥꯗ ꯐꯣꯀꯁ ꯇꯧꯒꯅꯨ ꯑꯗꯒꯤꯗꯤ ꯃꯤꯅ ꯁꯨꯃꯥꯏꯅ ꯇꯧꯈ꯭ꯔꯦ ꯁꯤ ꯇꯧꯈ꯭ꯔꯦ ꯍꯦꯛꯇ ꯀꯜꯂꯛꯄ ꯐꯥꯎꯒꯅꯨ ꯈ꯭ꯋꯥꯏ ꯐꯔꯁ ꯁ꯭ꯇꯦꯞꯇꯤ ꯅꯪꯁꯦ ꯂꯔꯟ ꯇꯧꯗꯕ ꯌꯥꯗꯦ ꯂꯔꯟ ꯇꯧꯗꯕ ꯌꯥꯗꯦ ꯑꯗꯒꯤ ꯅꯉꯣꯟꯗ ꯀꯔꯦꯖ ꯂꯩꯇꯕ ꯌꯥꯗꯦ ꯑꯗꯨꯒ ꯅꯉꯣꯟꯗ ꯑꯦꯚ꯭ꯔꯤꯗꯦ ꯅꯁꯥꯗ ꯗꯤꯁꯤꯄ꯭ꯂꯤꯟ ꯑꯃ ꯂꯩꯒꯗꯕ ꯅꯪꯅ ꯉꯝꯃꯛꯇꯕ ꯃꯇꯝꯗ ꯑꯗꯨ ꯆꯦꯂꯦꯟꯖ ꯇꯧꯒꯗꯕ ꯀꯩꯒꯤꯅꯣ ꯍꯥꯏ ꯃꯇꯝꯗ ꯅꯪꯅ ꯍꯧꯖꯤꯛ ꯕꯤꯖꯤꯅꯦꯁ ꯕꯤꯜ ꯇꯧꯔꯛꯄ ꯃꯇꯝꯗ ꯅꯪꯉꯣꯟꯗ ꯆꯦꯂꯦꯟꯖ ꯌꯥꯎꯗ꯭ꯔꯗꯤ ꯅꯪ ꯒ꯭ꯔꯣ ꯇꯧꯕ ꯉꯝꯃꯣꯏ ꯗꯤꯁꯤꯄ꯭ꯂꯤꯟ ꯌꯥꯎꯗ꯭ꯔꯗꯤ ꯅꯪ ꯒ꯭ꯔꯣ ꯇꯧꯕ ꯉꯝꯃꯣꯏ ꯗꯦꯠꯁ ꯗ ꯐꯔꯁ ꯊꯤꯡ ꯑꯩꯅ ꯍꯥꯏꯒꯗꯣꯏꯁꯦꯀꯣ ꯁꯤꯁꯤꯅ ꯑꯩꯉꯣꯟꯗ ꯃꯇꯦꯡ ꯄꯥꯡꯉꯒ ꯑꯩꯉꯣꯟꯗ ꯑꯗꯨ ꯃꯌꯥꯝ ꯁꯤꯁꯤꯅ ꯈ꯭ꯋꯥꯏ ꯐꯔꯁꯇ ꯁꯤꯒꯤ ꯐꯥꯎꯟꯗꯦꯁꯟꯁꯤꯅ ꯑꯩꯉꯣꯟꯗ ꯄꯨꯁ ꯇꯧꯔꯀꯥꯟꯗ ꯑꯩꯅ ꯃꯊꯪ ꯄꯤꯔꯛꯀꯗꯧꯔꯤꯕ ꯁ꯭ꯇꯦꯞ ꯃꯌꯥꯝꯁꯤꯡꯁꯤꯗ ꯑꯩꯉꯣꯟꯗ ꯃꯇꯦꯡ ꯀꯌꯥ ꯑꯃ ꯑꯣꯏꯈꯤꯕ ꯑꯗꯨꯅ ꯗꯤꯁꯤꯄ꯭ꯂꯤꯟ ꯑꯗꯒꯤ ꯅꯪꯒꯤ ꯐꯥꯎꯟꯗꯦꯁꯟ ꯁ꯭ꯇ꯭ꯔꯣꯡ ꯑꯣꯏꯍꯟꯕ ꯊꯧꯅꯥ ꯌꯥꯎꯕ ꯑꯗꯒꯤꯗꯤ ꯅꯪꯒꯤ ꯋꯤꯛꯅꯦꯁꯁꯤꯗ ꯋꯔꯛ ꯇꯧꯕ ꯐꯖꯅ ꯋꯔꯛ ꯇꯧꯕ ꯅꯪꯒꯤ ꯇꯣꯞ ꯄ꯭ꯔꯥꯏꯌꯣꯔꯤꯇꯤꯗ ꯅꯪꯒꯤ ꯇꯣꯞ ꯒꯣꯜꯁꯦ ꯅꯪꯅ ꯄ꯭ꯔꯥꯏꯌꯣꯔꯤꯇꯤꯗ ꯊꯝꯕꯤꯕ ꯑꯗꯨ ꯆꯪꯁꯤꯜꯂꯛꯄ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯅꯪꯉꯣꯟꯗ ꯂꯦꯚꯦꯜ ꯑꯞ ꯇꯧꯔꯛꯄ ꯈ꯭ꯋꯥꯏ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯕꯗꯤ ꯃꯦꯟꯇꯦꯂꯤ ꯍꯥꯟꯅ ꯒ꯭ꯔꯣ ꯇꯧꯁꯦ ꯃꯦꯟꯇꯦꯂꯤ ꯍꯥꯟꯅ ꯒ꯭ꯔꯣ ꯇꯧꯁꯦ ꯃꯦꯟꯇꯦꯂꯤ ꯒ꯭ꯔꯣ ꯇꯧꯗ꯭ꯔꯒꯗꯤ ꯑꯩꯈꯣꯏ ꯒ꯭ꯔꯣ ꯇꯧꯕ ꯁꯨꯡꯉꯝ ꯉꯝꯃꯣꯏ ꯑꯗꯨꯒ ꯑꯩꯅ ꯃꯌꯥꯝꯗ ꯍꯥꯏꯔꯛꯀꯗꯣꯏꯁꯦ ꯁꯤꯗꯩꯁꯤꯗ ꯑꯩꯅ ꯅꯦꯛꯁ ꯄꯥꯔꯠ 2 ꯄꯨꯔꯛꯇ꯭ꯔꯤꯀꯥꯟꯗ ꯏꯟꯇꯔꯦꯁꯇꯦड ꯑꯣꯏꯕ ꯃꯤ ꯈꯛꯇꯅꯤꯀꯣ ꯑꯩꯅ ꯍꯥꯏꯖꯗꯣꯏꯁꯦ ꯃꯈꯥꯗ ꯑꯩ ꯉꯁꯥꯏꯒꯤ ꯑꯩ ꯂꯤꯡꯛ ꯍꯥꯞꯆꯔꯝꯒꯦ ꯑꯩꯒꯤ ꯍꯥꯏ ꯑꯆꯤꯚꯔꯁ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯂꯤꯡꯛ ꯍꯥꯞꯆꯔꯝꯒꯦ ꯁꯤꯗꯩꯁꯤꯗ ꯏꯟꯇꯔꯦꯁꯇꯦड ꯑꯣꯏꯕ ꯃꯤꯁꯤꯡꯅ ꯁꯤꯗ ꯆꯪꯉꯒ ꯐꯣꯔꯝ ꯐꯤꯜ ꯑꯞ ꯇꯧꯕꯤꯕ ꯌꯥꯒꯅꯤ ꯐꯣꯔꯝ ꯐꯤꯜ ꯑꯞ ꯇꯧꯕ ꯃꯇꯝꯗ ꯏꯁꯥꯅ ꯑꯗꯨꯗꯩꯁꯦ ꯐꯣꯔꯝꯗꯨꯗ ꯃꯦꯟꯒꯗꯕ ꯃꯌꯥꯝꯁꯤꯡꯗꯣ ꯏꯁꯥꯅ ꯐꯖꯅ ꯈꯟꯊꯕꯤꯔ ꯃꯦꯟꯕꯤꯔꯣ ꯀꯩꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯁꯤꯒꯤ ꯐꯣꯔꯝꯁꯤ ꯃꯇꯨꯡꯗ 2 ꯗꯦꯖꯀꯤ ꯃꯅꯨꯡꯗ ꯑꯩꯒꯤ ꯇꯤꯝꯗꯒꯤ ꯀꯣꯜ ꯂꯥꯛꯀꯅꯤ ꯑꯗꯨꯒ ꯁꯤꯗꯩꯁꯤꯗ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯔꯅꯤ ꯀꯃꯥꯏꯅ ꯋꯔꯛ ꯇꯧꯏ ꯁꯤꯒꯤ ꯁꯤꯁꯇꯦꯝꯁꯦ ꯀꯃꯥꯏꯅ ꯁꯤꯒꯤ ꯀꯝꯃ꯭ꯌꯨꯅꯤꯇꯤꯁꯦ ꯀꯃꯥꯏꯅ ꯋꯔꯛ ꯇꯧꯏ ꯍꯥꯏꯕ ꯄꯣꯠ ꯃꯌꯥꯝꯁꯤꯡꯁꯦ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯔꯛꯀꯅꯤꯀꯣ ꯑꯗꯨꯒꯤ ꯄꯣꯠꯇꯨꯗ ꯏꯁꯥꯒꯤꯗꯃꯛꯇ ꯔꯥꯏꯠ ꯑꯣꯏꯕ꯭ꯔꯥ ꯑꯗꯩ ꯑꯩꯈꯣꯏꯒꯤꯗꯃꯛꯇꯁꯨ ꯔꯥꯏꯠ ꯑꯣꯏꯕ꯭ꯔꯥ ꯑꯣꯏꯗꯕ꯭ꯔꯥ ꯍꯥꯏꯕꯗꯣ ꯈꯪꯉ ꯃꯇꯨꯡꯗ ꯁꯤꯗꯩꯁꯤꯗ ꯖꯣꯏꯟ ꯇꯧꯕ ꯌꯥꯒꯅꯤꯀꯣ ꯑꯗꯨꯕꯨ ꯁꯤꯗꯩꯁꯤꯗ ꯖꯣꯏꯟ ꯇꯧꯅꯤꯡꯗꯕ ꯏꯟꯇꯔꯦꯁꯇꯦड ꯑꯣꯏꯗꯕ ꯄꯨꯡꯇꯥꯗ ꯍꯥꯞꯆꯜꯂꯒ ꯑꯗꯒꯤꯗꯤ ꯐꯣꯔꯝ ꯃꯦꯟꯒ꯭ꯔꯤꯁꯦ ꯀꯃꯥꯏꯅ ꯃꯦꯟꯒ꯭ꯔꯤꯅꯣ ꯈꯪꯗꯦ ꯍꯥꯏꯕ ꯄꯣꯠ ꯑꯗꯨꯝꯕ ꯋꯥꯊꯤ ꯋꯥꯔꯦꯝ ꯃꯌꯥꯝ ꯇꯧꯕꯗ ꯑꯣꯏꯇꯥꯔꯗꯤ ꯐꯤꯜ ꯑꯞ ꯇꯧꯕꯤꯔꯛꯀꯅꯨ ꯑꯣꯟꯂꯤ ꯏꯟꯇꯔꯦꯁꯇꯦड ꯑꯣꯏꯕ ꯃꯤ ꯒ꯭ꯔꯣ ꯇꯧꯅꯤꯡꯕ ꯃꯤ ꯍꯥꯏꯕꯗꯤ ꯑꯩ ꯒ꯭ꯔꯣ ꯇꯧꯗꯕ ꯌꯥꯗꯦ ꯑꯩ ꯂꯔꯟ ꯇꯧꯗꯕ ꯌꯥꯗꯦ ꯑꯩ ꯐꯥꯏꯅꯥꯟꯁꯤꯌꯦꯂꯤ ꯏꯟꯗꯤꯄꯦꯟꯗꯦꯟ ꯑꯣꯏꯗꯕ ꯌꯥꯗꯦ ꯑꯩ ꯁꯤꯗꯒꯤ ꯑꯩ ꯃꯦꯟꯇꯦꯂꯤ ꯒ꯭ꯔꯣ ꯇꯧꯗꯕ ꯌꯥꯗꯦ ꯑꯩ ꯄꯔꯁꯣꯅꯦꯜꯂꯤ ꯗꯦꯕꯂꯞ ꯇꯧꯗꯕ ꯌꯥꯗꯦ ꯍꯥꯏꯕ ꯃꯤ ꯑꯩ ꯍꯥꯏ ꯂꯦꯚꯦꯜꯗ ꯄꯨꯔꯛꯇꯕ ꯌꯥꯗꯦ ꯍꯥꯏꯕ ꯃꯤ ꯈꯛꯇꯅ ꯁꯤꯒꯤ ꯐꯣꯔꯝꯁꯦ ꯐꯤꯜ ꯑꯞ ꯇꯧꯕꯤꯌꯨ ꯀꯩꯒꯤꯅꯣ ꯍꯥꯏꯕꯗ ꯃꯁꯤ ꯂꯤꯃꯤꯇꯦꯗ ꯁꯤꯠꯅꯤ ꯑꯗꯨꯅ ꯁꯤꯗꯩꯁꯤ ꯏꯁꯥꯅ ꯋꯥꯈꯜ ꯃꯨꯟꯅ ꯈꯟꯊꯕꯤꯔꯣ ꯆꯪꯕꯤꯔꯣ ꯑꯗꯨꯒ ꯑꯐꯣꯔꯗꯦꯕꯜ ꯄ꯭ꯔꯥꯏꯁꯇ ꯑꯦꯚ꯭ꯔꯤꯊꯤꯡ ꯃꯤ ꯄꯨꯝꯅꯃꯛꯅ ꯑꯐꯣꯔꯗ ꯇꯧꯕ ꯉꯝꯅꯕ ꯃꯤ ꯄꯨꯝꯅꯃꯛꯅ ꯒ꯭ꯔꯣ ꯇꯧꯕ ꯉꯝꯅꯕ ꯑꯩꯈꯣꯏꯅ ꯁꯦꯝꯖꯕ ꯌꯨꯅꯤꯚꯔꯁꯤꯇꯤꯅꯤꯀꯣ ꯁꯣ ꯑꯗꯨꯅ ꯑꯩꯅ ꯍꯥꯏꯗꯣꯏꯁꯦ ꯗꯤꯁ ꯏꯁ ꯄꯥꯔꯠ 1 ꯁꯤ ꯄꯥꯔꯠ 1ꯅꯤ ꯃꯦꯟꯇꯦꯂꯤ ꯒ꯭ꯔꯣ ꯇꯧꯕꯁꯦ ꯁꯤ ꯌꯥꯝꯅ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏ ꯈ꯭ꯋꯥꯏ ꯐꯔꯁꯇꯗꯤ ꯑꯩꯈꯣꯏ ꯃꯦꯟꯇꯦꯂꯤ ꯒ꯭ꯔꯣ ꯇꯧꯁꯤ ꯑꯣꯄꯣꯔꯆꯨꯅꯤꯇꯤ ꯌꯦꯡꯁꯤ ꯊꯣꯡ ꯍꯥꯡꯗꯣꯛꯁꯤ ꯕ꯭ꯂꯥꯏꯟ ꯑꯣꯏꯕ ꯇꯣꯛꯁꯤ ꯑꯗꯨꯀꯥꯟꯗ ꯅꯦꯛꯁ ꯁ꯭ꯇꯦꯞꯇ ꯄꯥꯔꯠ 2ꯗ ꯑꯩ ꯀꯃꯥꯏꯅ ꯀꯩꯗꯧꯔꯛꯀꯗꯒꯦ ꯍꯥꯏꯕꯗꯨ ꯑꯃꯨꯛ ꯍꯥꯏꯖꯔꯛꯀꯦ ꯃꯌꯥꯝꯗ